ꯃꯑꯣꯡꯗꯒꯤ ꯄꯨꯝꯇꯣꯟ ꯇꯣꯉꯥꯟꯈ꯭ꯔꯦ ꯔꯤꯁꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯃꯥ ꯔꯤꯁꯤꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯔꯤꯁꯤ ꯂꯥꯟꯁꯥꯕ ꯑꯃꯠꯇꯅꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯦ ꯔꯤꯁꯤꯒꯤꯗꯃꯛ ꯃꯆꯤꯟ ꯀꯥꯡꯊꯣꯛꯈꯤꯗꯦ ꯃꯥꯁꯨ ꯌꯥꯎꯅ ꯂꯥꯟꯁꯥꯕꯕꯨ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯂꯣꯠꯁꯤꯜꯂꯨ ꯍꯥꯏꯅ ꯅꯝꯍꯥꯛꯈꯤꯕꯁꯨ ꯂꯩꯇꯦ ꯔꯤꯁꯤꯅ ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ ꯉꯁꯤꯗꯤ ꯔꯤꯁꯤ ꯈꯖꯤꯛ ꯊꯦꯡꯅ ꯂꯥꯛꯏ ꯆꯪꯂꯛꯏ ꯂꯦꯝꯅ ꯍꯥꯟꯅꯒꯨꯝ ꯂꯩꯅꯥ ꯃꯊꯧ ꯁꯨꯔꯤꯕꯗꯨ ꯎꯏ ꯉꯍꯥꯟ ꯃꯈꯩꯒꯨꯝ ꯄꯩꯔꯞ ꯌꯦꯡꯈꯤꯗꯦ ꯉꯁꯤꯗꯤ ꯍꯨꯔꯥꯟꯗꯨꯅꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯍꯥꯟꯅꯅ ꯌꯦꯡꯂꯝꯃꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯊꯧꯗꯨꯗ ꯃꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯃꯃꯤꯠ ꯆꯣꯏꯊꯣꯔꯛꯇꯕꯅꯤ ꯔꯤꯁꯤ ꯂꯥꯛꯄꯒꯤ ꯃꯌꯥꯝꯗꯣ ꯍꯧꯒꯠꯂꯤ ꯀꯨꯏꯅꯒ ꯌꯦꯡꯕ ꯉꯝꯖꯗꯦ ꯏꯁꯣꯟ ꯁꯣꯟꯈꯤꯕꯒꯨꯝ ꯅꯨꯄꯥꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯨꯔꯥꯟꯗꯨꯅ ꯌꯦꯡꯕꯗꯨ ꯐꯥꯎ ꯍꯦꯛ ꯉꯝꯍꯟꯈꯤꯗ꯭ꯔꯦ ꯂꯩꯅꯥꯗꯣ ꯃꯕꯨꯛꯇ ꯁꯣꯜꯂꯤ ꯔꯤꯁꯤꯒꯤ ꯃꯇꯧꯗꯨꯗ ꯂꯥꯟꯖꯗꯕ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯍꯨꯔꯥꯟꯕꯁꯦ ꯀꯦꯕꯤꯟꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯗꯨꯅ ꯐꯝꯈꯤꯕꯒ ꯃꯦꯅꯦꯖꯔ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯔ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯚꯤꯛꯇꯔ ꯀꯦꯁꯀꯤ ꯔꯤꯁꯤ ꯐꯠ ꯌꯦꯡꯂꯛꯏ ꯗꯣꯛꯇꯔ ꯚꯤꯛꯇꯔ ꯑꯁꯨꯛ ꯊꯦꯡꯅ ꯃꯥꯅꯤ ꯁꯔ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣर्ट ꯐꯪꯂꯦ सिटी पुलिस हेडक्वार्टर प्रेस ब्रीफिंग तौगनी ऋषिना फरे सेम सारो 15 मिनट्स के मनुंग फनी सर मैनेजर तो थोरकले मखुबाग तो अनिरक अहुमला पोप पोप मखोल हौना थादुना मयाम ताना बहाइरई 15 मिनट्स च मफम से थादोकनी पुलिस हेडक्वार्टर सेम सारो लाइना ग्रेसी लुरेम बिटिम लीडिंग डिस्कवरीज अहुम तु मकोक नोमी नोट पैड पाइखली सत सत मरुइबा पुगदबसिंग सेमसाई लोइना लोइना रबदा क्रिस्टिना कोइटी थिनरई पुंखाई मुकी ममांगदा वाशरूम चंखिबदो ग्रेसीना उहोगबनी हाइरई मक्की सेमा लेरमनी आई तौगेम लाइनादे यिंगबदमक यिंगलई लुरेंबिदि वांगांगलई खनरुनुको कौदंग कौरमो होई माई खुमलमदे ग्रेसी द वाशरूम द चंगई फिंगना हाइबगा तौबगा क्रिस्टिनाना मक्की सेमदुना मिरर दुदा सेल्फी तौदना लेरंबदुदा सुक्तुई कइनो तौरिसिना क्रिस्टिना उसित थवैदना यिंगलई इकेंग केंगना कइनि बेमा तौरिसि उद्रो फोटो सु तौबिरि असोमना मयामना ngaina hore hobe hobe nanglaroidrana 15 minutes haikrido nannado sagaibani na tahodrabo tum thoktana pai thoktana kei phajaina taurino nang taidubo dong dong ni gresidi hekta ngangthui magi ngangningba क्रिस्टिना तिंग लावी ममाई फटलै थोरकगा इबेमा आइने एंकर अदुगा नंगना मिनाय ओरिदोरिबा रिपोर्ट खोमलोदोरिबा खेनाबसे खंगलब्रा आइदि नंगदौना गेरसुने चटपा याबा मी नते होरेन कैमरा ममांगदो वा ngangludoriसे आइनि ग्रेसीना एंकर खुदेंग अमनबी मानबी नंगनसो फजबी सागतना यामतुना थोरो ngaina horabani क्रिस्टिना थौसादना अमुकसो मिंगसेलदो अनसला हाइरई नंगदुम अवाट अपा येंगलुसो आईडी कैमरा द होरेन लाइव तौरदोरिबा नंगदि सिक्योरिटी गा तौना को चेन चेन दौरिनी चलो नंगदुम थोक्रो न्यूज स्टूडियो सिदा नंगदना क्लॉन मांदौ सरकने सिक्योरिटी ओइबना फै फैशन शो चतौनदी पुलिस ब्रीफिंग ने चतोइसे nganglisi phagi manroga saidike क्रिस्टिना साउना ममाइदो फटम लेथोरई नंगना इक्वेशन सनेसा नथौगम त लेजद्रबो अनिदो खोनवांग खतनरई वॉशरूम दो इको चले ग्रेसी क्रिस्टिना की मरेंग जुम द ताप पाई तंजातु द लुरेन बी चेंसले मसी अनि से अमु खना लेरमी ग्रेसी अमदा थादो ओसे कइनो मी तौरिसिबो क्रिस्टिना ना आइगी ब्लेजर द सोकली बना खुद से याम थुना थादो सीममल क्या पी नंग खंगब्रो ग्रेसीना तांगेर होंगेर बस स्टार्ट होग्रबनी नंगी फैशन शो से पुलिस हाई स्क्यू द तौरलो नंगने सोयरग मिवादी पुटननि जामिना दोइसे ऑर्डर से सरिसिने तौरपने हाइबसे नंग खंगदब्रो वादु हाइरग चिंगी थादो हे आई दुम लाक्सगे फट कंथलमी मखुत्तो अदुगा माना मांग थादुना चटख्रे लुरेमिना कैदौ मानैनो असिगा माना सुंगा मन्याब्रो मिवा तारदि नंगसु यावदोइनी होइसे चसला यार मरांग मरांग बस द लोइना काखननख्रे अहुमदसु प्रप प्रप लाई बस दु हे काखतके तौबगा रिसीसु संगसिलै करोमदगिनो थांगलंब खोंगदो खंगथा थादरई लेना अदुबु तुमिन लै हानगुम तौदे मासो ग्रेसीना सर अखोय हाना चलमगे सर सु लाक्पिदोइ नत्रो ऋषिना ऐसु बस सिदा चतोइने खोमदोरइबा पाउखुमदुना
ꯍꯦꯟꯅ ꯑꯍꯨꯝꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯂꯨꯔꯦꯝꯕꯤꯅ ꯂꯛꯀꯛ ꯇꯧꯅ ꯍꯪꯂꯛꯏ ꯏꯉꯛꯁꯨ ꯉꯛꯅ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯥꯔ? ꯕꯁꯁꯤꯗ ꯀꯩꯒꯤ? ꯀꯩꯅꯣ ꯀꯩꯒꯤ ꯍꯥꯏꯕꯣ? ꯑꯩꯁꯨ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯒꯤ ꯃꯤꯅꯤ꯫ ꯃꯦꯗꯤꯌꯥꯁꯤꯒꯤ ꯑꯣꯏꯅ ꯁꯔꯚꯤꯁ ꯂꯩꯔꯤꯕ ꯕꯁꯁꯤꯗ ꯇꯣꯡꯕ ꯌꯥꯗꯕ꯭ꯔꯅꯦ? ꯀꯥꯈꯠꯂꯣ ꯊꯦꯡꯈꯤꯅꯤ꯫ ꯒ꯭ꯔꯦꯁꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁꯤꯅ ꯂꯩꯅꯥꯏ ꯅꯥꯀꯟꯗ ꯐꯝꯒꯦ ꯍꯥꯏꯔꯅꯤ꯫ ꯑꯅꯤꯁꯦ ꯃꯅꯨꯡꯗ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯁꯦ꯫ ꯒ꯭ꯔꯦꯁꯤꯒꯤ ꯁꯦꯟꯁꯅ ꯁꯨꯛꯌꯥ ꯌꯥꯗꯦꯕ꯫ ꯋꯥ ꯁꯨꯛꯍꯥꯡꯒꯤ ꯉꯥꯡꯗ ꯂꯩꯅꯥ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯊꯪ ꯅꯨꯄꯤ ꯑꯅꯤꯗꯣ ꯀꯥꯈꯠꯂꯤ, ꯃꯇꯨꯡꯗꯅ ꯔꯤꯁꯤ꯫ ꯕꯁꯇꯨ ꯁꯤꯠ ꯏꯍꯥꯡ ꯍꯥꯡꯂꯝꯗꯦ꯫ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯂꯩꯅꯥ꯫ ꯃꯤ ꯑꯅꯤꯒꯤ ꯁꯤꯠ ꯉꯥꯛꯇꯅꯤ, ꯃꯔꯨꯞ ꯑꯍꯨꯝꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯖꯤꯛ ꯈꯪꯕ ꯒ꯭ꯔꯦꯁꯤꯗꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯩꯅꯥꯕꯨ ꯏꯟꯊꯣꯛꯂꯝꯃꯒ ꯂꯨꯔꯦꯝꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯡ ꯑꯣꯏꯔꯞ ꯐꯝꯈ꯭ꯔꯦ ꯑꯅꯤꯗꯣ꯫ ꯂꯩꯅꯥꯁꯨ ꯏꯟꯅꯔꯛꯏ, ꯑꯗꯨꯕꯨ ꯏꯄꯪ ꯄꯪꯕꯤꯗꯧꯅ ꯐꯝꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯦꯞꯄꯤ꯫ ꯔꯤꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯂꯩꯅꯥꯗꯨ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯉꯁꯤꯗꯤ ꯏꯀꯥꯏꯒꯨꯝꯁꯨ ꯇꯧ, ꯃꯥ ꯏꯄꯪ ꯄꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯩ ꯀꯗꯥꯏ ꯐꯝꯃꯣ ꯍꯥꯏꯅꯣ? ꯒ꯭ꯔꯦꯁꯤꯅ, ꯀꯩꯅꯣ ꯁꯤꯠ ꯍꯥꯡꯂꯤ ꯃꯌꯥꯝꯗꯨꯗ ꯑꯃꯍꯦꯛꯇ ꯆꯪꯁꯤꯜꯂ ꯐꯝꯃꯨꯁꯨ ꯆꯠꯂꯣ꯫ ꯅꯪꯒꯤ ꯁꯤꯠꯀ ꯌꯥꯎꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ꯫ ꯂꯨꯔꯦꯝꯕꯤꯗꯣ ꯒ꯭ꯔꯦꯁꯤꯗ ꯐꯠ ꯌꯦꯡꯉꯤ꯫ ꯃꯥꯗꯤ ꯆꯨꯝꯗ꯭ꯔꯤꯡꯅꯤ, ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯕꯥꯞꯅ ꯗꯣꯂꯥꯟ ꯋꯥꯡꯅ ꯋꯥꯡꯅ ꯁꯥꯒꯠꯄꯤ ꯒ꯭ꯔꯦꯁꯤꯅ ꯑꯔꯥꯡꯐꯝ ꯑꯣꯏꯗꯨꯅ ꯁꯤꯟ ꯂꯥꯡꯂꯤꯕꯗꯣ ꯃꯥ ꯈꯪꯖꯗꯦ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯈꯠꯂꯛꯏꯁꯤꯅ? ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯗꯦꯅꯤꯌꯦꯜꯅ ꯀꯧꯔꯛꯏ꯫ ꯂꯩꯅꯥ, ꯁꯤꯗ ꯂꯥꯛꯑꯣ꯫ ꯆꯞ ꯃꯥꯟꯅꯅ ꯈ꯭ꯔꯤꯁꯇꯤꯅꯁꯨ ꯍꯩꯖꯤꯜꯂꯛꯏ꯫ ꯁꯔꯁꯨ ꯌꯥꯎꯗꯣꯏꯔꯣ? ꯁꯤꯗ ꯐꯝꯕꯤꯌꯣ ꯁꯥꯔ꯫ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩꯗꯗꯤ ꯌꯦꯡꯗ ꯂꯩꯅꯥ ꯈ꯭ꯔꯤꯁꯇꯤꯅꯥꯗ ꯑꯣꯏꯅ ꯐꯠ ꯌꯦꯡꯂꯒ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯛꯍꯧꯕ ꯔꯤꯁꯤꯗ ꯃꯃꯥꯏꯗꯣ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯔꯤꯁꯤꯁꯨ ꯃꯥꯕꯨ ꯂꯨꯔꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯥꯅ ꯗꯦꯅꯤꯌꯦꯜꯅ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯂꯩꯅꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯛ ꯄꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯑꯍꯥꯡꯕ ꯁꯤꯠ ꯑꯃꯗ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯈ꯭ꯔꯦ꯫ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯝꯂꯒ ꯂꯩꯅꯥ ꯃꯅꯨꯡꯒꯤ ꯁꯤꯠꯇꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯈ꯭ꯔꯦ꯫ ꯔꯤꯁꯤꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯏꯀꯣꯏ ꯀꯣꯏꯗ ꯒꯤꯠ ꯐꯝꯊꯩ꯫ ꯃꯌꯥꯝꯗꯣ ꯑꯅꯤꯗꯨꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯉꯛ ꯊꯥꯡꯒꯠ ꯊꯥꯡꯒꯠ ꯌꯦꯡꯕꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯗꯦꯅꯤꯌꯦꯜꯗꯤ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯏꯔꯦꯟꯖꯅ ꯐꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯦꯝꯕꯤꯗꯤ ꯒ꯭ꯔꯦꯁꯤꯗ ꯃꯃꯤꯠ ꯑꯔꯩꯈꯩ ꯂꯥꯎꯊꯣꯛꯑ ꯌꯦꯡꯉꯤ꯫ ꯒ꯭ꯔꯦꯁꯤꯅ, ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ? ꯅꯃꯤꯠꯇꯣ ꯆꯣꯡꯊꯣꯔꯛꯂꯒ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯇꯣꯔꯦ꯫ ꯂꯨꯔꯦꯝꯕꯤꯅ, ꯒ꯭ꯔꯦꯁꯤ, ꯀꯩꯅꯣ ꯑꯅꯤꯁꯤꯒꯤ ꯃꯑꯣꯡꯁꯦ? ꯒ꯭ꯔꯦꯁꯤ ꯆꯤꯔꯣꯜ ꯑꯣꯏꯅ ꯂꯨꯔꯦꯝꯕꯤꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯨꯏ꯫ ꯉꯍꯥꯟꯃꯨꯛꯇꯤ ꯑꯩ ꯏꯁꯥꯒꯤ ꯒꯥꯔꯤ ꯌꯥꯎꯖꯩ ꯀꯥꯏꯅ ꯇꯥꯈꯠ ꯁꯅꯥ ꯁꯥꯗꯅ ꯋꯥꯖꯥꯎ ꯉꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯇꯧꯔꯤꯁꯤ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯁꯨ꯫ ꯂꯨꯔꯦꯝꯕꯤꯅ ꯑꯃꯨꯛ, ꯗꯥ ꯃꯥꯂꯦꯝꯅ ꯐꯥꯎ ꯁꯣꯛꯀꯦ ꯇꯧꯕꯗ ꯃꯥꯏꯍꯧꯅꯕꯤ ꯑꯀꯤꯕ ꯃꯇꯧꯗꯣ ꯎꯠꯄ ꯃꯥꯅ ꯁꯥꯔꯅ ꯃꯥꯏ ꯈꯨꯗꯥꯡꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯁꯣꯛꯈꯤꯕꯗ ꯃꯥ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯑꯍꯣꯡꯕ ꯑꯝꯇ ꯎꯠꯇꯦꯃꯤ ꯒ꯭ꯔꯦꯁꯤ꯫ ꯍꯣꯏꯗꯤ ꯀꯨꯏꯔꯕꯅꯤ ꯆꯤꯡꯅꯕ, ꯈꯤꯔ ꯆꯥꯎ ꯍꯥꯏꯕꯗ ꯈꯨ ꯀꯥꯝꯂꯝꯕꯗꯨꯁꯨ ꯂꯩꯅꯥꯅ ꯁꯦꯝꯃꯛꯄꯅꯤ ꯍꯥꯏꯔꯗꯤ ꯃꯊꯟꯇ ꯂꯣꯏ ꯆꯥꯊꯣꯛꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯗ꯭ꯔꯤꯞ ꯌꯥꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯁꯔꯚꯤꯁ ꯕꯁ ꯇꯣꯡꯂꯒ ꯅꯣꯡꯃꯇ ꯒ꯭ꯔꯥꯎꯟ ꯃꯐꯝ ꯆꯠꯇꯕ ꯁꯥꯔꯅ ꯉꯁꯤꯒꯤ ꯕꯁ ꯇꯣꯡꯗꯣꯏꯅꯤ ꯍꯥꯏꯗꯅ ꯀꯥꯔꯛꯂꯤꯁꯦ ꯑꯗꯨꯁꯨ ꯂꯩꯅꯥꯒ꯫ ꯁꯤꯗꯁꯨ ꯅꯠꯇꯦ, ꯔꯕꯔ ꯕꯣꯜꯁꯨ ꯕꯦꯟꯑꯦꯠꯁꯨ ꯂꯩꯅꯥꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯄꯣꯀꯦꯠꯁꯤꯗ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯒ ꯆꯠꯂꯝꯗꯧꯔꯤꯅꯤ꯫ ꯅꯪꯁꯨ ꯎꯔꯤ ꯅꯠꯇ꯭ꯔꯣ? ꯁꯤꯗꯕꯨ ꯆꯨꯝꯅ ꯀꯃꯥꯏ ꯈꯟ ꯌꯥꯔꯤꯕꯣ? ꯂꯨꯔꯦꯝꯕꯤ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯛꯄ ꯍꯟꯖꯤꯜꯂꯛꯄꯗ ꯈ꯭ꯔꯤꯁꯇꯤꯅꯥ ꯍꯦꯛ ꯎꯔꯨꯔꯦ, ꯍꯥꯏꯔꯛꯏ꯫ ꯒ꯭ꯔꯦꯁꯤ, ꯃꯥꯏ ꯈ꯭ꯔꯤꯁꯇꯤꯅꯥ ꯍꯥꯏꯕꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯁꯥꯎꯅ ꯂꯩꯅꯥꯗ ꯌꯦꯡꯉꯤꯁꯤꯕꯣ? ꯒ꯭ꯔꯦꯁꯤꯁꯨ ꯐꯠ ꯌꯦꯡꯉꯤ꯫ ꯇꯧꯔꯦꯗꯣ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤꯁꯦ꯫ ꯅꯨꯄꯥ ꯃꯨꯟꯕꯒꯤ ꯊꯤꯀꯥꯒ ꯄꯥꯏꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯂꯤꯟ ꯈꯥꯔꯧꯗꯧꯅ ꯌꯦꯡꯉꯤꯁꯦ, ꯃꯃꯤꯠꯁꯦ ꯍꯦꯛꯇ ꯀꯣꯠꯂꯨꯔꯒꯦ꯫ ꯍꯥꯏꯅ ꯍꯦꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯒ꯭ꯔꯦꯁꯤꯗꯣ꯫ ꯐꯤꯡꯒꯟꯕꯅꯤ ꯋꯥꯁꯨ ꯗꯣꯡꯗꯣꯡ, ꯑꯗꯨꯕꯨ ꯂꯨꯔꯦꯝꯕꯤꯅ ꯐꯥꯏ꯫ ꯑꯁ ꯅꯪꯁꯤꯗꯤꯅꯦ, ꯈ꯭ꯔꯤꯁꯇꯤꯅꯥꯁꯦ ꯁꯥꯔꯒꯤ ꯑꯦꯡꯒꯦꯖ ꯇꯧꯋꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯃꯥꯅ ꯌꯥꯗꯦꯅ ꯁꯥꯔꯒꯤ ꯑꯕꯣꯛ ꯑꯃ ꯂꯩ ꯃꯥꯜꯂꯦ, ꯃꯉꯣꯟꯗꯒꯅꯦ ꯈꯣꯟ ꯑꯀꯟꯕ ꯁꯤꯖꯤꯟꯅꯔꯒ ꯉꯥꯡꯉꯤ ꯍꯥꯏ꯫ ꯑꯗꯨꯗ ꯑꯍꯜꯗꯣ ꯑꯅꯥꯕ ꯍꯧꯗꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯋꯦ ꯍꯥꯏꯅꯩꯌꯦ꯫ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏꯗꯩ ꯄꯥꯎꯅꯣ ꯇꯥꯔꯤꯕꯣ? ꯏꯝꯐꯥꯜ ꯏꯁ ꯏꯝꯐꯥꯜ ꯋꯦꯁꯅ ꯑꯩꯅ ꯉꯥꯛꯂꯒ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯅꯪꯅ ꯀꯃꯥꯏꯅ ꯄꯥꯎꯗꯣ ꯇꯥꯔꯤꯅꯣꯕ? ꯑꯝꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯒꯅꯨꯕ꯫ ꯀꯔꯤ ꯋꯥꯈꯜꯗꯕꯨ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯤꯅꯣꯗꯤ ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯗꯩ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔ ꯃꯥꯜꯂꯦ, ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯗꯦ꯫ ꯑꯣ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯖꯦꯂꯁ ꯀꯥꯔꯛꯂꯤꯂꯣ ꯃꯥ ꯇꯧꯔꯤꯁꯦ? ꯑꯍꯦꯟꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯣꯡꯁꯤꯟꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯈ꯭ꯌꯥꯠꯁꯦ ꯁꯦꯠꯇꯠꯅꯅꯤꯌꯦ ꯁꯤꯟꯅꯔꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯒ꯭ꯔꯦꯁꯤꯒꯤ ꯈꯨꯠꯇ꯫ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫
ꯑꯅꯤꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯃꯥꯒꯤ ꯉꯥꯡꯅꯩ ꯁꯣꯝꯗ ꯔꯤꯁꯤꯒ ꯂꯩꯅꯥꯒꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯂꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯕꯁꯇꯣ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯃꯤꯅꯠ 5-10ꯃꯨꯛ ꯊꯧꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯅꯤꯗꯣ ꯋꯥ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟ ꯁꯨꯝ ꯐꯝꯕꯗ ꯎꯔꯛꯂꯦ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯈꯨꯠ ꯈꯨꯅꯝꯗ ꯁꯣꯛꯂꯤꯕꯗꯣ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯁꯅꯝꯕꯒ ꯈꯠꯅ ꯆꯩꯅ ꯊꯣꯛꯈꯤꯕꯗꯨꯗ ꯁꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯂꯩꯅꯥ ꯎꯕꯗ ꯈꯪꯉꯤ ꯌꯦꯡꯂꯝꯕꯗꯩ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯔꯤꯁꯤꯒꯤ ꯃꯈꯨꯠꯇꯣ ꯂꯥꯝꯗꯨꯅ ꯄꯥꯏꯁꯤꯜꯂꯨꯏ ꯁꯔ ꯍꯤꯗꯥꯛ ꯍꯥꯞꯄꯛꯇ꯭ꯔꯕꯣ ꯅꯨꯄꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯄꯨꯟꯁꯤꯗ ꯁꯨꯛꯆꯣꯡ ꯆꯣꯡꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯃꯤꯍꯨꯟꯗꯣ ꯈꯪꯆꯣꯡ ꯆꯣꯡꯉꯛꯂꯦ ꯃꯁꯥꯗꯨ ꯐꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯦꯡꯉꯛꯏ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤ ꯂꯩꯅꯥ ꯃꯥꯒꯤ ꯕꯦꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯔꯨꯃꯥꯜ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯁꯤ ꯌꯦꯠꯁꯤꯟꯁꯤꯔ ꯁꯔ ꯋꯥ ꯉꯥꯡꯖꯕꯗꯅꯤ ꯄꯥꯈꯨꯝ ꯐꯪꯗ꯭ꯔꯤꯉꯩ ꯃꯈꯨꯠꯇꯣ ꯑꯉꯧꯕ ꯔꯨꯃꯥꯜꯗꯨꯅ ꯇꯞꯅ ꯌꯦꯠꯁꯤꯟꯕꯤꯔꯛꯏ ꯁꯨꯛꯎ ꯎꯗꯕ ꯃꯥꯟꯅꯗꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯔꯤꯁꯤ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯌꯥꯝꯅ ꯃꯨꯟꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯈ꯭ꯔꯕꯤ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯃꯥꯅ ꯂꯩꯁꯤꯜꯂꯤꯕ ꯃꯑꯣꯡꯁꯤꯗꯁꯨ ꯔꯤꯁꯤ ꯃꯀꯣꯛ ꯉꯥꯎꯔꯤ ꯍꯤꯔꯝ ꯑꯃ ꯍꯦꯛꯇꯗ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯒꯟꯈ꯭ꯔꯕ ꯃꯥꯅ ꯀꯩꯁꯨ ꯅꯠꯇꯕ ꯂꯩꯅꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯇꯥꯛꯂꯤꯕ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯃꯀꯣꯛ ꯉꯥꯎꯖꯩ ꯇꯧꯔꯤꯕꯗꯨ ꯂꯣꯏꯕꯒ ꯂꯩꯅꯥ ꯔꯤꯁꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯈꯩꯗꯤ ꯁꯔ ꯁꯨꯃꯥꯏꯅ ꯃꯤ ꯐꯨꯅꯒꯅꯨ ꯔꯤꯁꯤ ꯅꯨꯄꯤꯗꯨꯗ ꯁꯨꯛꯂꯞ ꯌꯦꯡꯉꯨꯏ ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯔꯝꯒꯤꯅꯤ ꯀꯔꯤꯗꯨꯕꯨ ꯅꯣꯛꯅꯤꯡꯕ ꯌꯥꯎꯕꯅꯣ ꯋꯥꯍꯩꯗꯨꯗ ꯂꯩꯅꯥ ꯃꯆꯤꯟꯕꯥꯜꯗꯣ ꯈꯖꯤꯛ ꯂꯦꯡꯈꯤ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯟꯕꯤꯔꯛꯀꯅꯨ ꯁꯔ ꯅꯪ ꯌꯥꯝ ꯁꯥꯎꯒꯜꯂꯤ ꯑꯩ ꯀꯤꯖꯩ ꯁꯔꯒꯤ ꯉꯔꯥꯡꯒꯤ ꯃꯇꯧꯗꯣ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯇꯞꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯔꯒ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯔꯤꯁꯤ ꯅꯣꯛꯊꯣꯔꯛꯏ ꯍꯟꯗꯛꯇꯤ ꯑꯗꯨꯛ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯄ ꯍꯧꯅꯕ꯭ꯔꯥ ꯑꯇꯥꯡꯕ ꯃꯤꯅꯣꯛꯇꯣ ꯃꯌꯦꯛ ꯁꯦꯡꯅꯃꯛ ꯍꯦꯛ ꯎꯖꯔꯦ ꯂꯩꯅꯥ ꯏꯅꯛ ꯅꯛꯅ ꯃꯅꯥꯛꯇ ꯏꯁꯦꯡ ꯁꯦꯡꯅ ꯃꯤꯠꯃꯥꯡꯗ ꯑꯅꯤꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯑꯃꯗꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯐꯝꯂꯤꯕ ꯔꯤꯁꯤꯅ ꯅꯣꯛꯂꯤꯕ ꯃꯥꯏꯊꯣꯡꯗꯣ ꯅꯥꯛꯁꯦꯞ ꯑꯣꯏꯔꯞ ꯇꯨꯡ ꯑꯣꯏꯔꯞ ꯁꯦꯡꯐꯥꯠꯇ ꯎꯔꯤꯕ ꯒ꯭ꯔꯦꯁꯤꯒ ꯂꯨꯔꯦꯝꯕꯤꯒꯗꯣ ꯌꯦꯡꯅꯤ ꯃꯤꯠ ꯑꯅꯤ ꯌꯦꯡꯅꯕ ꯑꯗꯨꯅ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯕ꯭ꯔꯥ ꯋꯥꯍꯩ ꯑꯃ ꯐꯥꯎꯗꯤ ꯍꯥꯏꯅꯈꯤꯗꯦ ꯑꯅꯤꯗꯣ ꯀꯨꯏꯕ ꯂꯝ ꯅꯠꯇꯦ ꯌꯧꯔꯦ ꯃꯐꯝꯗꯣ ꯑꯔꯨꯕ ꯑꯆꯧꯕ ꯀꯦꯁ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯗꯣꯛꯇꯔ ꯕꯤꯛꯇꯔꯒꯤ ꯗꯦꯠ ꯀꯦꯁ ꯑꯗꯨꯅ ꯃꯐꯝꯗꯨ ꯃꯤꯅ ꯀ꯭ꯔꯨꯛꯀꯤꯛ ꯏꯅꯔꯝꯃꯤ ꯕ꯭ꯔꯤꯐꯤꯡ ꯔꯨꯝꯗꯣ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯤꯡꯒꯤ ꯔꯤꯄꯣꯔꯇꯔꯁ ꯃꯌꯥꯝꯁꯨ ꯃꯃꯥꯡ ꯊꯪꯕ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨ ꯁꯦꯝ ꯁꯥꯅꯩ ꯀꯦꯃꯦꯔꯥꯁꯤꯡ ꯃꯃꯥꯡꯗ ꯊꯥꯡꯖꯤꯟꯅꯩ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ ꯄꯣꯗꯤꯌꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯑꯣꯐꯤꯁꯔꯁꯤꯡ ꯐꯥꯏꯜꯁ ꯄꯥꯏꯗꯨꯅ ꯔꯤꯄꯣꯔꯠꯇꯨ ꯂꯥꯎꯊꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯒ꯭ꯔꯦꯁꯤꯅ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯍꯦꯜꯂꯦ ꯇꯧꯔꯤꯁꯦ ꯄꯤꯛꯑꯂꯦꯗꯀꯣ ꯈ꯭ꯔꯤꯁꯇꯤꯅꯥ ꯃꯁꯝ ꯁꯦꯝ ꯈꯨꯝꯂꯛꯏ ꯑꯦꯠꯂꯤꯁ ꯂꯥꯏꯇꯤꯡꯒꯤ ꯐꯖꯔꯤꯗꯅ ꯃꯤ ꯆꯤꯜꯂꯁꯨ ꯀꯥꯟ ꯏꯆꯥ ꯆꯥꯗꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯒ꯭ꯔꯦꯁꯤ ꯈ꯭ꯔꯤꯁꯇꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯤ ꯐꯖꯕꯗ ꯈꯜ ꯂꯩꯔꯗꯅ ꯅꯁꯛꯇꯨꯒ ꯅꯊꯧꯗꯨꯗ ꯅꯃꯥꯏꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯝꯇ ꯑꯣꯟꯁꯤꯟꯕꯤꯌꯨ ꯑꯦꯡꯀꯔ ꯃꯦꯗꯥꯝ ꯅꯃꯤꯠꯇ ꯎꯗ꯭ꯔꯣ ꯑꯇꯣꯞꯄ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡꯒꯤ ꯑꯦꯡꯀꯔꯁꯤꯡꯅ ꯇꯧꯔꯤꯁꯦ ꯅꯪꯅ ꯑꯩ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂ ꯂꯩꯔꯣ ꯅꯊꯧꯗꯨ ꯇꯧꯗꯅ ꯅꯪꯁꯨ ꯑꯟꯊꯣꯛꯅ ꯃꯥꯏ ꯆꯥꯅꯔꯣꯏꯗꯧꯔꯤ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯒ꯭ꯔꯦꯁꯤꯗꯣ ꯇꯥꯟꯖꯥꯗꯨꯗ ꯃꯥꯟꯅꯔꯒ ꯈꯠꯅꯕ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯗꯦ ꯈꯪꯕꯅ ꯒ꯭ꯔꯦꯁꯤꯅ ꯍꯜꯂꯦ ꯉꯁꯤꯗꯤ ꯁꯣꯝꯗꯅ ꯂꯩꯅꯥꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞ ꯈꯖꯤꯛ ꯂꯥꯞꯇꯛꯅ ꯔꯤꯁꯤ ꯂꯦꯞꯂꯤ ꯀꯣꯏꯅ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯂꯩꯅꯥꯗ ꯃꯥꯒꯤ ꯃꯤꯠꯅ ꯎꯕ ꯃꯐꯝꯗ ꯊꯝꯃꯤ ꯂꯩꯅꯥꯕꯨ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯨꯗ꯭ꯔꯕꯁꯨ ꯃꯤꯠꯅ ꯁꯦꯟꯅꯔꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗꯨꯗ ꯀꯨꯏꯗꯦ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔꯗꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯔꯤꯄꯣꯔꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯦ ꯄ꯭ꯔꯦꯁꯇꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯊꯥ 4 ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯗꯣꯛꯇꯔ ꯕꯤꯛꯇꯔꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯐꯥꯏꯅꯦꯜ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯅꯤ ꯉꯁꯤ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯗꯧꯔꯤꯕꯁꯤ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ ꯆꯦꯛꯃꯣꯛ ꯂꯥꯎꯅꯗꯦ ꯊꯥ ꯀꯌꯥ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯑꯃꯗꯤ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯐꯣꯔꯦꯟꯁꯤꯛꯇꯒꯤ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯐꯪꯂꯤꯕ ꯔꯤꯄꯣꯔꯠꯁꯤꯗ ꯗꯣꯛꯇꯔ ꯕꯤꯛꯇꯔ ꯃꯍꯥꯛꯀꯤ ꯆꯥꯡ ナꯏꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯑꯣꯚꯔꯗꯣꯁ ꯑꯣꯏꯅ ꯆꯥꯁꯤꯜꯂꯨꯕꯗꯒꯤ ꯁꯗꯟ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯃꯌꯥꯝꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯍꯥꯛ ꯁꯤꯇꯤꯗꯒꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯁꯥꯅ ꯔꯦꯁ ꯄꯤꯖꯅꯕꯒꯤꯗꯃꯛ ꯇꯣꯏꯅ ꯆꯠꯂꯤ
Dr. Victor, blood pressure ka hina wangmana maram oiraga matam sangna hidak chaduna laklaba misak amani. Maakna siduna lairamba mafamduda maaki wallet gari gi show pumnamak lengduna fangba ngamli. Violence ni haibagi chingnaba amata leite. There was no fight, no robbery, no crime. The case is closed now. Tumin lainaramba reporter singdo wahang haurakli. Sir, city dagi aduk lapna Dr. Victor na mafamduda mathanda karamna chatlibano amadi mataw karamna. Police Commissioner do limna khumlai. Masidi mahaki apamba aningbani. Mamangda su mafamduda ma mathanda chatkibagi proof lay. Amana mung hanglai. Aduga sir, asiba hakjang aduda layramli badakpham singduna kamdawba. Yes, magi haksangda dakpham lay chummi. Adubu mado violence nati needle mark ni. Aduga mahakna laymaida tusinbada or chimai oibana onthabada takiba dakpham ni. Masida chingna ningai oiba amata laiti. Tongan wahang kaya hangnaraki. Adubu wahang khudingi paukhum watkide. Ningthina fazana ingna tapna commissioner aduna paukhum piki. Asingba achumba mag mana paukhum piki haina singna. Adubu madu pumnamak aranba oibani haibasidi kanana amuk thigatpidawriba. Asibatana mangzagadra. Achumba thiribani haina tha amani ahum khaktamak tawramlaga tumin laisinkhidra. Lairiba lo asina mara laibasing adubu chapchaba chairak pibikidra. Achumbana kanana thigadawriba saktina pumnamak semningba maongda semkhrabada. Jensen wahang kaya hangduna so maya mamangda lauthokiba reports aduna final oikre. Briefing adu loiraga mahi thoknarakpada ukhi lainana. Mache yaisna amadi hauzik wanga kiba commissioner aduga noktuna machi amada khutsokna kibado. Una adumak laina laki ma wanga kide wang su hankide case ashigi matangda. Ungduna thorakpada Daniel na amu kawrai. Laina, lurembiga Gracie asomda layramgani ye. Kedawra nathanda swaisida layrade warabo. Wadeda. Pendre tawrisingse ado aikhodi sakti paide. Kaisu tawba ngamloi. Pumnamak mansinabo anabada senfam mayam amdi changnamni. Wado hairaga Daniel noi. Minok tu pangal yawsadraba upai laisadraba harauna nokpadi natte. Lao jase. Hoi. Wa ingang na de uraglibaduna laina. Khangi manungda makhoina aran matawduna case solution hankre haiba laina khanglabani. Numittugi numidang wairamdo laina mathaw halaklaga kaithelda mathanda thorai. Ahong achaw yingba mana masing khara leiraga asum nak yete yoliba potsingdo yingduna tapli chatli. Haira yolibado obada changsili. Abo semsake sida kayano. Ibema chahum tani. Tangwandro abo. Mashana tangna laksabani ni ibema. Aikhoina ne tagna yonba naten hey. Yami hawba semni mayamga manaroi. Laina paisado ka hena loishinba pamuraduna hagolai. Yarni abok adudi lauraroige. Wado hairamlaga chatpa hawi laina. Adobo nakandagi rishina hanglai. Kanaga laiba nangde. Lum lawba khonjelduda laina yingthorai. Magi maning oira rishi manakta nakna lairammi. Khenai misak amakhak oirabaso LANSABA ki maonga rishiga khenabani. Khena khiba masak maongdo laina amadi khangawi. Adubu misak ase amatani he khangkiba numit sidagidi hanagi rishi maongdo mangkhre. Pumnaw noba rishi oirare wangangda wahida maong matawda. Itomta mamsalapusida natomta laibanine. Itomta laiba aidi itomta laktradi kanaga laktoino. Rishi khumlakte madugi mahut hairi. Semsaloro. Laina rishida yenglaga makokto phatpat hairi. Ma paisa yaudi singna. Khazik yauri badudi atopa lairagi khanki. Adobu rishina tawrakli baduda pakhatna khami. Yare sir, ai sem chaningde. Karidi chaningi. Nangi khutna soklamlaba natra. Leidaba yaroi. Nangna leiroi hairaso ai lege.
nangna pamjana soklamlaba posakni masibu aina nangidamak leidaba hongnade sir da leibiyu haide tasinna de rishi hauziki ahal nupi dagi manakta phamthakre abo kg da chahum haiba natra tangmali chani da logi khangpre khangi rishi gi matawdoda lakminariba tungdali na tumin lepliba paikhomba do handakti wangang lei taha sir kainu tawbi sibo hongnade da Rishina kaidore paikhomba sibo hongnadaba thabakni haibadi karino paikhomba do kira male tumin leisinkhre pot leibada mamal ngangbadi hairuno mamal fawba hangdaba hairak pada wa ngang da pithoklam nupa sina ngasi tokthokdaba thabak torakpasida paikhomba do noksu nokninglabani adubu ma tumin leisinkhre sir yani ai lauroroge haiba Rishina nangna photo bangam gadabuduni ne aina chani harise aina leibige su yade nangde abo chahum loro yare kesi impiyo phazaba ngak ta hapiyo mapop kaidaba hawgadaba madawna masak phazaba ngak ta hapiyo akon bagi wahadada leina rishi da khanging yingi paikhomanda nokmi leina da yinglei wado haina rishi magi wale tu lawthoraktuna paisa satokna bahone adobo hina angakpa amani tawramlibado leina gi passport photo ama rishi gi wallet ta ningthina haplibado leina na ukhre masadu satnon tharaga wallet tomulli nupa do ipa pakhana hogolaklaga lawna boni lawkhre munduna nupa ma nang amduna paikhomada nokmi tawbo wara male hairi sir ai gari manakta leisaramage sir loibaga haibiraklo Rishi hini ikairenga sidi khumlei ikairap tongna semdo pirakle Rishi na paiduna ani do chatpa howi nasai kai tumin leramba nupi do wangang lei sir aigi ayaba yaudana mingi photo dobo sir na wallet ta hapchili do crime do baga manadro nangna migi mapot mullaga yinglidudi adusu crime nadro sir gi dudi maraini Rishi ma ki nakanda chalibi leina bu lonna nungsina yingze pamugum sa tawi hikmun na yingthok lubaso nongma ki nupi sida Rishi na nungsibagi chang hengalai masana su khangjai chang asina hengalakpa khudingi nupa ma di hena dum ikairakpagum nupi sida magi hainingbo haisingse hekta phazan punsan bikhi bam Rishi chimal dagi thorakliba masigi mingau sida leina do chalamba khongthang do khangtap than kre karino khangjade mingau do na mangonda phawkhriba ihul do yingbadi yingle asokkuina loine rakpada ani do mikup sida michanari ba sida amukta phangkhidriba ihul amana sorma pi phaw holanki Rishi tapna hairi asumna na thando jatkano hayeng khaide chatminnanaba mi leite haraso nangbo engonda hairakpa ikaibrane buhangduna hina luhankre pakhumdi khotakta piba ngammuloidori leinadi kari haisige haina matin yot thaduna khalinge Rishina makha tarai office ta khak aise nangi sirni news media adudagi khongyek thangdokhrabade ai nangi sir nate oiso ainingde khombam khangloidaba wahai mayamda machin machado mention bikre tumin sumlai silabanina Rishina tangang lei nathanda chatgadra ai thilno haibra yani thinbigano hairakani di khangi ado aina di nangi apartment fau thiningliba yare haiba nangi pakhum duso aina taningdriba wado hairaka munna yamna munna muksingse leina bu nokmi laknabam su yawrabani wangangdo Rishi gi asigumba miting sidi ahubana nungsiba khak natana chaknabusu yawrani asuk nungsina yingba haunabra haina yani yaroi haiba ngamjada nupido Rishina magi apartment faw thilagle hana kum lerak asangba adudadi khongna lai anido sir ahenbadi kanaga lehauge kaka sawbuga ahenbase aidi yam nungsi Rishi nok fetawi aidi nungsida mazalo leina du fat yinglei hekta direct hangzilak pasida ikaire nupi se Rishi nok laga khangida
ꯑꯩꯅ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯈꯨꯗꯥꯡ ꯁꯣꯛꯄꯗ ꯁꯥꯎꯗꯕꯩ ꯃꯔꯝꯁꯨ ꯑꯩ ꯈꯪꯉꯤꯗ ꯋꯥꯗꯤ ꯃꯔꯤ ꯃꯈꯣꯡ ꯑꯃ ꯁꯝꯅꯗꯕꯗꯨꯗ ꯂꯩꯅꯥ ꯍꯪꯂꯛꯏ ꯔꯤꯁꯤꯗ ꯌꯦꯡꯂꯒ ꯀꯩꯕꯣ ꯁꯥꯎꯅꯤꯡꯕ꯭ꯔꯅꯦ ꯅꯪꯕꯣ ꯑꯝꯇ ꯈꯨꯝꯃꯨꯅꯤ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯁꯣꯛꯄꯗ ꯅꯪ ꯁꯥꯎꯅꯤꯡꯕ꯭ꯔꯕ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯒ ꯑꯩ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯣ ꯍꯥꯏꯅꯣ ꯄꯤꯗ꯭ꯔꯕꯅꯤꯅ ꯅꯪ ꯁꯥꯎꯗꯦ ꯍꯥꯏꯕꯗ ꯅꯁꯥꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯂꯩꯅꯥ ꯅꯣꯛꯂꯛꯂꯦ ꯍꯟꯗꯛꯇꯤ ꯑꯍꯦꯟꯕꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯒ ꯑꯍꯦꯟꯕꯒꯤ ꯃꯌꯥꯝꯕ ꯂꯥꯟꯁꯥꯕꯅꯁꯨ ꯋꯥꯗꯣ ꯂꯦꯞꯄꯤ ꯔꯤꯁꯤ ꯅꯨꯄꯤꯗꯣ ꯔꯤꯁꯤꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯑꯩꯗꯤ ꯃꯌꯥꯝꯕ ꯂꯥꯟꯁꯥꯕꯗꯣ ꯌꯥꯝꯅ ꯆꯤꯡꯅꯔꯤ ꯍꯧꯖꯤꯛꯁꯨ ꯔꯤꯁꯤ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯅꯨꯄꯤꯗꯨꯁꯨ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯃꯤꯠꯆꯥꯅꯩ ꯆꯠꯅ ꯐꯣꯡꯅ ꯃꯤꯔꯛꯇ ꯀꯣꯏꯆꯠ ꯆꯠꯄ ꯁꯨꯞꯅꯒꯤ ꯃꯤꯡꯈꯛ ꯂꯣꯠꯂꯒ ꯁꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯅꯦ ꯁꯔ ꯔꯤꯁꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯄꯤꯁꯨꯝ ꯁꯨꯏ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯂꯥꯟꯁꯥꯕꯒꯤ ꯋꯥꯔꯤꯗꯣ ꯆꯪꯉꯨ ꯑꯦꯄꯥꯔꯠꯃꯦꯟ ꯌꯧꯔꯦ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨ ꯊꯦꯡꯅ ꯐꯥꯎ ꯅꯪꯒꯤ ꯔꯨꯝ ꯂꯥꯏꯠ ꯑꯣꯟ ꯇꯧꯒꯅꯨ ꯉꯔꯥꯡꯒꯤ ꯑꯗꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯊꯣꯛꯍꯟꯒꯅꯨ ꯄꯥꯈꯠꯂꯤ ꯂꯥꯞꯅ ꯂꯩꯕ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ ꯂꯩꯅꯥ ꯅꯣꯛꯃꯤ ꯍꯪꯂꯨꯏ ꯀꯔꯤꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯃꯤꯅꯣꯛꯇꯨꯗ ꯔꯤꯁꯤ ꯄꯤꯁꯨꯝ ꯁꯨꯏ ꯈꯪꯁꯤꯟꯅꯗꯕ ꯇꯧꯒꯅꯨ ꯕꯦꯝ ꯆꯪꯉꯨ ꯍꯥꯏꯔꯗꯅ ꯃꯀꯣꯛꯇꯨ ꯅꯣꯝꯂꯝꯂꯒ ꯂꯩꯅꯥ ꯆꯈꯠꯈ꯭ꯔꯦ ꯔꯤꯁꯤꯅ ꯇꯨꯡꯗ ꯂꯦꯞꯍꯧꯔꯤ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯃꯥꯂꯦꯝ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯅꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯈꯤ ꯔꯤꯁꯤꯒꯤ ꯃꯥꯡꯃꯛꯇꯗ ꯂꯩꯅꯥ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯁꯥꯈꯤꯅꯤ ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏ ꯅꯣꯛꯃꯤ ꯇꯧꯖꯔꯝꯕ ꯃꯥꯏꯊꯣꯡ ꯑꯅꯤꯃꯛ ꯈꯪꯉꯨ ꯍꯣꯡꯈꯤ ꯅꯨꯄꯤ ꯃꯥꯗꯤ ꯃꯥꯂꯦꯝꯅ ꯃꯁꯥ ꯁꯣꯛꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯤꯖꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯇꯧꯗꯨꯗ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇꯒꯤ ꯍꯟꯗꯣꯛꯂꯒ ꯂꯥꯞꯇꯛ ꯂꯩꯍꯧꯕ ꯔꯤꯁꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯗꯨꯒ ꯔꯤꯁꯤꯅ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯑꯅꯤꯗꯨꯗ